Laingang na akan mawafam thamkrabasu Kuki Militant singi Meitei Meitei khul sing tamna landarkhpa lepa leitena chatharakli. Ngarang Kuki Militant singna Bisnupur district ki Fakoksau ikhaida landarkhre. Thogdok asi ngarang numidang pung 6 lom tarakpa adwaida khanghodana Kuki Militant singna tera khongsangbi maninglomda leiba tharoi lok khuldagi bong kapsilaktuna landaba haurakhi adumakpu khulngagliba amadi micham miyamdadi asok afan yaukidre hairi. Ngasi phawba Kuki Militant singna lau suba chatpa miyoi singda nongmai kaptharakpagi thogdok lepa leitela chatharakli. Naran sainagi khunja amana phongdorokpada Manipur laingaknadi nongmai kapagi makhol tadre tapna santi hanjalakle hairi adubu micham miyamdi Kuki Militant singna ngaihak leitana nongmai kapsilakpadagi laifam khangdre Manipur government na santi pubirake hairabadi Kuki Militant lomdagi kapsilakliba nongmaising asi hana loisinbiro haikre. Kuki MLA taragi manungda nupi MLA ani gi mapuroibasingdi lalhoba makok ngaktani makhoibu karigi fadribano haina khwairambal ima kaithel Joint Coordinating Committee for Peace ki convener L Memana hanglakli. Wafam asi ngasi Manipur Press Club ta pangthokpa paumisinga unabada phongdokre. Ngasi CM Secretariat ta Manipur ki Chief Minister N Viren Singna luchingduna Home Department ki official sing BRO Chief Secretary amadi DGP yauna meeting ama pangthokre. Meeting aduda illegal immigrant singi mathakta chikhin thawrang lokhotpa amadi kilometer 100 hena changba border fencing gi matangda khanakre. Government ama leina masagi mathau tawkhidabadagi achauba irangsi oirakhibani haibasi BJP na karoidabani masagi lam thugaibiduna mayum makai mei thadokpiduna tanthokpirakhraba mayamdu kanbinaba miyam haurakibani haina former MLA RK Anana phongdokre.